मरुओइबा पाउ Chief Minister N. Birenga tongan lebak singgi Consul General amasung Ambassador singga unaduna G20 Summit ki matangda wafam kaya khanakre. Malem CHANU hujing nutilgi Mami TV News Update Pizari. Chief Minister N. Birenga tongan balebak shingi Consul General amasung Ambassador singa unaduna Manipur da pangthokatoriba G20 Summit ki matangda wafam kaya khanakri hairi. Press na phongba paw amagi matung ina Chief Minister N. Birenga ngarang France ke Consul General DDR Talpan amasung mahakaloina na lakiba delegation amaga mahagi Secretariat Office ki Cabinet Hall da warisana ki. State asida pangthokadoriba summit asina Manipur gi potential sing adu malemgi lebak singda uthoknabagi tanja ama fanghalagani haibagi achep pathajaba adu Chief Minister N. Birena France ki delegate singda aduda thamke hairi. Chief Minister N. Birena Myanmar gi ambassador Mo Cho-ung, Thailand gi ambassador Petaroid Hongtong, Cambodia gi ambassador Ung Sin, Brunei gi High Commissioner Dato Alaihuddin Taha, US ki Consul General Melinda Privekasu unaduna wafam kaya khanaki hairi. Kumza lising amagachamapan kontramapan gi December 12 da thokiba nupilan gi ihauda chauna mayok yakibi ima singbu ningsingduna Marfuhum Doisuba Nupilan Observation Committee 2022 haiba ama semkre. Sagolban wahengbam laikai da laiba PPCM gi loishangda pangthokpa paugi mifam amada nauna semlaba committee asigi advisor gi thawpuribi poirei lemarol ima lupki president L Memchobi na hai COVID laichana maram oiraga haukiba chahi ani asi pak chauna pangthokpa ngamkhidraba Nupilan gi thoram asi komchi chahi dadi JN Manipur Dance Academy da chauna pangthoknaba sem saba loire. British ki mayokta thauna leina ima singna changsim khiba khongjang amasung khunai asigi damak athaubi ima singna laukiba thaudang ngasigi mirol na kaufam thokte Nupilan ningsing thoramasi hena mapung fana pangthokpa ngamnaba lamdam asigi miyamna angamba mateng pangbiu hainasu memchobina makhata na phungdokhe Malemgi oina nupi angangda chathaba crime sing mipum tingna khangnanaba Changsilakpak Thauramgi Saruk Amo Oina Sangai Festival gi main venue ama oiriba Moirang Khunau gi Sangai Ethnic Park ta musical concert yauna awareness program ama ngarang pangthokre Activism to End Violence Against Women and Girls haiba thimda Impulse NGO Network Shillong Meghalaya New Life Foundation Manipur amasung Childline Vishnupurna punna khutsamnaduna pangthokiba awareness program aduda NGO sing amadi lam asida thabak tawriba tongan ba miyoi kyasu sarugya khe loinana Manipur gi saknairaba saisakpa saisakpe kyana isai saktuna nupida chathaba crime gi matangda paujel pikhe thoramaduga mari leinana Childline Vishnupur gi director Dr. L Pishak na hai pangthokleba awareness program asi nupi angangda chathaba crime singi matangda Sangai Festival yengba lakliba miyamda awareness asi pibani kanagomba miyoina nupi angang izak manhamba thoklabadi khudakta manak nakpa police station natraga mari leinaba singda pau pibiyu karigumba khangna lotchenduna thamlaba tarbadi lotchenduna thamliba miyoi adusu maralgi matung inna Prevention of Child Sexual Offence eki makhada akanba cherak piba yai haina mahakna makhata khe Atomic crime se thengana bi damakta prevention of child sexual offence hai boss x na man baut hu ya se man khambio sikim de ta mada ka ta ro maya mamuk su modi poto mi di regulation tawi izat na lei tha icha e ngawi kari ta su lai ti ha ba mi di ai khoi di regulation tawi thingu thingi adu handle ai madu ta ga what is your mindset that's the big question lupi mada anga the crime just lu thingala se malengi data na sakere malengi report sakere India की crime bureau record sakere Manipur की data sakere Zovial Career Foundation JCF ki meeting makhada Fancier Educational Society Thawal na sinduna MPSC na loba Civil Services Examination da mai paglakraba sing taram na oktuna ikai khumnaba utpaga loinana interaction program amasu pangthokre
Thawal Okram Wang Matabada Leiba Fancier Higher Secondary School da Pangthokiba Taramna Opagi Tharum Aduda MPSC na Lauba Civil Service Examination da Mai Paklaglaba Thawal District tagi Mapangi Manungda Tarit na Sarug Yakhe. Tharum adugi nunggi warol piraduna Fancier Higher Secondary School gi Oza B Surchandra Sarmana High District asidagi Mai Paklaglaba Miyoi Mapan asi soidana afaba bureaucrat officer amamam oiduna District asi chawkhatpa maikaida purakani haibagi achetpa thajaba lei haina mahakna fongdokhi. Yang mai pakpa nungaiba mang election beriba nasi dais ki membership asina awon ba afaba unglabta amagi damta soidana afaba bureaucrat officer amam soida ko berakan leina London awal district asit singatpi pagoloina ilamda Manipur se soidana afaba kunai mo kohendrakani haibagi achetpa thajaba hamjari Tungda Mai Paglaglaba Singh Amadi Mahiroi Singhi Marakta Interaction Program Amasu Pangthoki Loinana Kung Fu Federation of India gi Mityang Makhada UP Kung Fu Association na Sinduna Tha Asigi Taramapandagi Kunithoi Fauba Lucknow da Pangthokiba Taramari Shuba National Kung Fu Championship ki Junior Category da Gold Laurakrabi School Asigi Mahiroi Furit Sabam Sophia Devi dasu Achamba Khudol Piduna Pukning Thaugatki District Mental Health Program, District Health Society, NHM Chandel na South East Manipur Higher Secondary School, Kapam Village, Chandel District Kapuna, Sinduna, World Mental Health Day Githaram Ngarang School Asigi Complex ta Pangthokre. Make mental health well-being for all problem priorities haiba theme da Pangthokiba Tharam Maduda Deputy Commissioner Chandel Mayanglambam Rajkumar, District Hospital Chandel gi Medical Superintendent Dr. Joyson Matthew Monsang, South East Manipur College Komla Thabi ki President Professor Sweetie Royal Mayon na President Member Singh Oina Sarugya Tharamaduda Deputy Commissioner Chandel M. Rajkumar na hai Aikoi Khudimak physical health khakta natana mental health su yamna maru oi physically mentally amasung spiritually sound oina leiba honasi chang naina ngamdrabasu ayamba matamda hakchang check tawthokadabani Aikhoida anaba ama yauraklaba matamda doctor da chatpana ayambani madugi mahuta toina check tawgadabani Aikhoi isada ahenba pressure piroidabani hainasu mahakna fongdokhe Tharamaduga mari lainana mahiroi singgi oiba open quiz competition amasu pangthokhe Aroibada maroiba paw muhana pizari Chief Minister in Birenga tongan balibak Shingi Consul General amasung Ambassador Singha unaduna G20 Summit ki matangda wafam kaya khanakre. Matang sida nungtilgi Mami TV News update loizare henba pawgi damak nimdang waram pung mangagi prime time English news meeting tabiu. Honorable